India government amasung suspension of operation SoO da yauriba kuki khulai paiba militant group singa wari sanaba aduda oithokpa yaba phibam amada India government gi oina maruiba FREF amada Manipur manunga chathok chasin tawbada ayat apan amata lehandavada midyeng thamle masida karigumba kuki gi SoO agreement tongnariba militant group sing asina yadaba taragadi matam loikraba SoO ase makhatana sangdoktabagi fibamda lakli Irang na sokhalaba state asida santi laknaba maruiba khongthang asida state asige highway khudingmak ayat apan amata lehandana chathok chasin yahanba haiba asida maruiba midyeng thamba haina home minister gi maikaidagi thamlakli bawafam sibudi taramno oi adubo masina kadai fok thajaba thamgadoribano haibase wahang oirake haujik manipur gi praja amatana central government amade manipur da haujik lengakliba president rule ase tasengna thajadre haukiba chahi 2023 gi megi tang ahum dagi haurakhiba tamthiraba irang asida kuki singna namna taba mafam singda khundaduna leiramba maitai sing tampakta lakhi aduga tampakta leiramba kuki singsu chingda chatkhe asumna frup ani gi miyoi sing chathok chasin yakhide loinana miyam gi mathau taba polam sing puthok pusin tawbada chaungna apanbu oduna lakli tasengna irang asina maitai kuki furup sik khaknate chaitheng nanglibase atopa furup sing chaungna masige chaitheng asi fangi matam amada furup khudung makke masa masa gi pothok puthok chaduna pothok sing leiba yodma tawnaduna harau harau nungsina hingminarambadu irang asina maram oiraga kaithel pumna maksire manipur gi economy pungloi loire masigi awaba chaitheng asi lanjadraba nongmagi chara suraga chajaba bicham khakta da fangi furup khuding makki famnai bai singna masigi awaba polum pubanate panba yabadi state asida president rule hek laikhibategi matungda haukiba tha march ki tangni pandege state asida free movement leihangani highway khudingmak ayat apan amata yaudana chathok chasin tawba yahangani haiduna union home minister Amit Shah na lauthokhi masida karigumba ayetpa athingba pirakpa singdu jab chaba thabak lokhatkani haiduna maong yamna man haiki masida tasengna oida oigatawa manbadegi union home minister Amit Shah amade governor Ajay Kumar Ballada prajamiyamna chaungna thajaba thamki adubu imphal dagi state transport ki bus tharubada amade free movement yare haibadegi fox ki mihut sing yauna SoO praja singa tawraga chatlubada kangpokpida irang chaungna thokhi central force ka kangpokpida ayat apan piriba kuki singa chaungna muknakhi mi amasu sikhi khulai paiba militant sing su thoklakhi state transport ki bus fawba mai thakhi masida karisu laitaba sida super power orakadoriba indiana miyoi khujok kuki kharada chaungna ikaiba nangki kuki singna home minister amade governor da direct open challenge tawkhi khudimak dharma ngakta oiramki praja miyam gi ihau movement sing adubo ngaihaki oina kauhanba yanaba namthaba yanaba Amit Shah na script iraga puthokpa manipur gi governor na direction piba kuki khulai paiba militant sing amade kuki miyam na artist oina tawkhiba namthak achauba dharma amani asumna thongna fana haikiba Amit Shah gi yathang irai laina kukina mawala widabadagi arima takhi adubu handaki su chatnariba kuki khulai paiba militant group singa home ministry gi mihut singa wari sanaba adutadi lambi sing sathok sasin yahanba highway da apan mapi daba haibisida mityeng thamli thabak oina pangthoknaba hotnari amadi su chatnariba kangbu singa haujik kanna wari ase khanari hairi aduga karigumba masida kuki khulai paiba militant group sing asina yadaba taragadi SoO agreement asi makhatana sangdokloi haibagi union home ministry gi maikaidagi thajaba thamle masigi matung tarakpada kari thabak paikhalakadabano haibadu miyam punna ngaiminasi ministry of home affairs ke official singna kuki zolal hoba singi mihut singa unaduna makhatana wari sanakhiba sida kari kari yauri haibadu yengminasi haukiba chahi 2008 da center da congress na luchingba UPA government leiringai
Dr. Manmohan Singhna Prime Minister oiringai matamni. Manipur State asidana Okram Ibobi Singhagi Anisuba Chamgi Congress Party na government paiba matamni. Hairiba chahi 2008 adumaktada India government, state government amadi kuki kulai paiba lalhaubagi apunba luf ani KNO amadi UPF ka nakan ahungi oiba suspension of operation SoO agreement sign taunakibani. KNO Kuki Nation Organization asi Kuki Jo militant group mayam asigi umbrella organization amani. Masi 1988 ki matamda PS Hawkipna president oiraga linkhatkibani. Jab manana UPF United People's Front asisu Kuki militant group mayamgi umbrella organization amani. UPF ke manungda yauriba prominent armed group KNP asinani hauzik Kukilen gi demanda maru ina thodang lauriba. Asumna India government, Manipur state government amadi Kuki Khulai Paiba lalhoba group sing asiga taunakiba SoO agreement asi matam-matamgi oina sangdoktuna lakibani. Aduga makhoi gi matam asina haukiba chahi 2024 ge February ge tang kun gani panda loikibadagi hauzik fawba sangdoktuna leiraklibani. Manipur government gi oina hana SoO da yawba group ani gi marakta laikiba yanaba handokkibaga loinana Manipur gi miyam gi appama gi matung ina SoO da yawba group pumnamaka yanaduna lakkiba adudagi handoktuna state government amadi assembly na waref lawduna center da makhatana SoO agreement asi sangdoktuna ba appeal tawkibani. Asumna tripartite SoO agreement dagi Manipur government na handokraba matungda ahanbo oina haukiba tang tarada Delhi da KNO amadi UPF ki mihut singa unaduna wari sanakraba matungda makhatana amukasu haukiba tang taraga tarukta unaduna wari sanakibani. Panba yabadi tang tarada wari sanaba aduda Ministry of Home Affairs ki maikaida Ministry asigi advisor Northeast Affairs AK Misrana luchingba Ministry ki official mari UPF amadi KNO gi mihut manga na luchingba timga unakibani. Tripartite SoO agreement asi mamang chahi gi February gi tang kun ga mapan fawba chatnaramlaga makhatana sangdokkidabani. Kanglup ki irang thokjingai gi mamang 2023 gi February gi tang taraga tariyata fangkiba central government Manipur government amadi UPF amadi KNO gi apunba mifam amana tripartite SoO chatnabagi matam 2020 ga 3 gi March 1 dagi 2020 ga 4 gi February 20 ga 9 fawba sangdokkibani. SoO sangdoknaba 2020 ga 3 gi February gi tang taraga tareta pangthokiba tripartite talk adugi matungda makhatana tripartite talk amata chathadana lakibani. SoO chatnabagi matam mamang sahi gi February gi tang kun ga mapan gi matungda makhatana sangdoknabaga mari lainana pangthokani toramba tripartite talk adusu Manipur government na saruk yadabadagi adum tokrabani. Asunna matam sangna center amadi SoO group sing unadana laklaba matung ahanbo oina haukiba tang tarada unakibani. Aduga tang taragi mifam adusu Kuki Jo Margi MLA sing CSO sing amasung SoO group singi apunba mifam amana Government of India na SoO group singa makhatana politician gi oiba wari sabagi thabak makhatana sathati fawba Kuki Jo Margi CSO sing amadi MLA singna Government of India amasung makhoigi mihut singa wari sanadaba haina waref lawkraba matungdani. Kuki Jo Margi MLA sing CSO sing amadi SoO group singi apunba mifam adu haugiba megi tang taraga tarukta Guwahati da unaduna wari sanakibani. Ahanba oina haukiba tang tarada wari sanakiba aduda Ministry of Home Affairs ki maikaidagidi SoO gi ground rules kara hongdok hongjin tawnaba maitay na tabo mafam singa nakna na layba SoO group singi designated camps hongdok na ba singba yawna tongan-tongan mo wafam sing thamlakibani. Nakal amaromda UPF amadi KNO gi maikaidagidi Sadar Hills area
ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯑꯇꯣꯞꯄ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯀꯦꯝꯞꯁꯤꯡ ꯈꯨꯗꯛꯇ ꯂꯧꯊꯣꯛꯅꯕ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯇꯥꯡ 13ꯇꯅ ꯑꯃꯨꯛ ꯗꯤꯖꯥꯏꯅꯦꯇꯦꯗ ꯀꯦꯝꯞ ꯈꯔ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯃꯨꯛ ꯍꯥꯟꯅ ꯍꯥꯡꯗꯣꯛꯄ ꯑꯃꯁꯨꯡ ꯁꯨ ꯁꯥꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯃꯩꯇꯩꯅ ꯇꯥꯕ ꯃꯐꯝꯁꯤꯡꯒ ꯅꯛꯅꯅ ꯂꯩꯕ ꯗꯤꯖꯥꯏꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯋꯥꯐꯝꯗ ꯆꯥꯎꯔꯥꯛꯅ ꯌꯥꯅꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛ ꯍꯥꯡꯗꯣꯛꯄ ꯑꯃꯗꯤ ꯁꯨ ꯁꯥꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯈꯤꯗꯦ꯫ ꯆꯌꯣꯜ 2ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯌꯥꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯁꯥꯅꯕꯗꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯕ ꯌꯥꯏ꯫